very
ꯈꯜꯂꯤ ꯍꯥꯏ ꯉꯝꯗꯦ ꯌꯦꯡꯕ ꯅꯠꯇꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯅꯪ ꯍꯦꯛ ꯎꯕꯒ ꯑꯣꯏꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯥꯏꯕꯗꯨ ꯂꯩꯖꯔꯦ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯗꯣ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯦ ꯖꯗ꯭ꯔꯗꯤ ꯍꯥꯏꯔꯒꯦ ꯌꯥꯕ ꯉꯝꯒꯗ꯭ꯔꯥ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯅꯪꯕꯨ ꯉꯝꯂꯗ꯭ꯔꯥ ꯃꯣꯝꯕꯤ ꯑꯩ ꯉꯁꯤꯗꯤ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯦ I love you ꯑꯁ ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ ꯍꯧꯖꯤꯛꯇꯤ ꯅꯤꯡꯕ ꯊꯨꯡꯖꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯦ ꯈꯠꯄꯗꯤ ꯈꯠꯃꯜꯂꯤ ꯅꯨꯄꯥ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥꯅꯒ ꯕꯦꯟꯄꯣꯠꯇꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯨ ꯍꯦꯟꯃꯜꯂꯤ ꯅꯨꯄꯤ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯥꯅ ꯄꯦꯟꯄꯣꯠꯇꯦ ꯃꯤꯠꯇꯥꯡꯒꯤ ꯉꯥꯛꯇꯅꯤ ꯑꯐꯥꯎꯒꯤ ꯉꯥꯛꯇꯅꯤ ꯅꯨꯄꯥꯅꯤ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯃꯈꯣꯏꯁꯤꯜꯂꯤ ꯑꯋꯥꯡꯕ ꯈꯨꯅꯤꯡꯗꯤ ꯃꯥꯇꯒꯤ ꯃꯣꯏꯅꯤ ꯊꯦꯡꯅꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯣꯏꯅꯤ ꯃꯣꯏꯔꯦꯕ ꯃꯣꯏꯔꯦꯕ ꯁꯥꯂꯦ ꯄꯥꯛꯀꯅꯦꯕ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯃ ꯑꯃꯗ ꯍꯦꯟꯅꯔꯦ ꯃꯣꯏꯔꯦꯕ ꯃꯣꯏꯔꯦꯕ ꯁꯥꯂꯦ ꯄꯥꯛꯀꯅꯦꯕ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯃ ꯑꯃꯗ ꯍꯦꯟꯅꯔꯦ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯥꯡꯕꯒꯨꯝ ꯑꯐꯕ ꯅꯨꯄꯤ ꯇꯥꯡꯉꯤ ꯀꯔꯝꯕꯅ ꯃꯧꯅꯣ ꯀꯔꯝꯕꯅ ꯂꯩꯁꯥꯕꯤꯅꯣ ꯈꯪꯉꯝꯗꯦ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪꯁꯤꯡꯁꯨ ꯃꯃꯤꯡꯇ ꯄꯥꯈꯪꯅꯤ ꯅꯨꯄꯤ ꯊꯤꯔꯁꯨ ꯊꯤꯗꯕ ꯁꯥꯏ ꯑꯇꯣꯞꯄ ꯅꯨꯄꯤꯁꯨ ꯀꯣꯏꯁꯤꯜꯂꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜꯁꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯨ ꯁꯦꯠꯆꯤꯟꯅꯤ ꯇꯧꯁꯤꯜꯂꯤ ꯄꯨꯝꯅꯃꯛ ꯃꯥꯡꯊꯣꯛꯏ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ ꯄꯩꯁꯥꯗꯤ ꯄꯥꯏꯅꯤꯡꯉꯤ ꯍꯨꯃꯥꯡꯗꯤ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤꯗꯤ ꯊꯤꯅꯤꯡꯉꯤ ꯃꯣꯏꯔꯦꯕ ꯃꯣꯏꯔꯦꯕ ꯁꯥꯂꯦ ꯄꯥꯛꯀꯅꯦꯕ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯃ ꯑꯃꯗ ꯍꯦꯟꯅꯔꯦ ꯃꯣꯏꯔꯦꯕ ꯃꯣꯏꯔꯦꯕ ꯁꯥꯂꯦ ꯄꯥꯛꯀꯅꯦꯕ
ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯃꯅ ꯑꯃꯗꯩ ꯍꯦꯟꯅꯔꯦ ꯑꯣꯏꯒꯦꯔꯥ ꯃꯥꯡꯒꯦꯔꯥ ꯁꯅꯥ ꯂꯩꯄꯥꯛ ꯈꯪꯂꯩꯕ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯃꯅ ꯑꯃꯗꯩ ꯍꯦꯟꯅꯔꯦ ꯑꯣꯏꯒꯦꯔꯥ ꯃꯥꯡꯒꯦꯔꯥ ꯁꯅꯥ ꯂꯩꯄꯥꯛ ꯈꯪꯂꯩꯕ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯃꯅ ꯑꯃꯗꯩ ꯍꯦꯟꯅꯔꯦ ꯑꯣꯏꯒꯦꯔꯥ ꯃꯥꯡꯒꯦꯔꯥ ꯁꯅꯥ ꯂꯩꯄꯥꯛ ꯈꯪꯂꯩꯕ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯃꯅ ꯑꯃꯗꯩ ꯍꯦꯟꯅꯔꯦ. It's fantastic. Very nice. ꯔꯥꯡꯅ ꯍꯥꯛꯁꯦ ꯑꯩꯒꯤ ꯃꯨꯛꯇ ꯑꯣꯏꯖꯒꯦ ꯊꯃꯣꯏ ꯃꯃꯜ ꯀꯌꯥꯅꯣ ꯍꯦꯟꯗꯣꯛꯅꯕꯨ ꯄꯤꯊꯣꯛꯀꯦ ꯐꯖꯕꯤ ꯂꯩꯔꯥꯡꯅ ꯍꯥꯛꯁꯦ ꯑꯩꯒꯤ ꯃꯨꯛꯇ
ꯃꯨꯛꯇ ꯑꯣꯏꯖꯒꯦ ꯊꯃꯣꯏ ꯃꯃꯜ ꯀꯌꯥꯅꯣ ꯍꯦꯟꯗꯣꯛꯅꯕꯨ ꯄꯤꯊꯣꯛꯀꯦ ꯁꯅꯥꯅꯕꯨ ꯀꯨꯞꯄꯨꯔꯥ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯗꯣ ꯂꯨꯄꯥꯅꯕꯨ ꯌꯣꯝꯃꯨꯔꯥ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ Why can't lang su fajana why takina tapani tapang pre sil piraga nung si babulay bayabra koi tan tanara ka thamoy hu bayabra sanagi sorong daling biruro apang may nupi ama sa biruro nanak daling darakin biruro kun si chupa nagi koi jaruro La 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 Nangna hoida hairaba wase swaida loire are mada matam yamna manghallida Oh nangna hoida hairaba wase swaida loire are mada matam yamna manghallida Ukti kadna chaki ko layeng thopu hana aina yani yaro isu khandri naida ꯅꯨꯡꯁꯤꯕꯟ ꯊꯨꯡꯅꯤ ꯏꯂꯥꯏ ꯂꯥꯏꯅ ꯅꯪꯇꯅ ꯌꯥꯕꯗ ꯌꯧꯔꯕꯅꯤ nusibabu phaki dona chak thok chak sing ka yaba dona ꯐꯖꯕꯤ ꯂꯩꯔꯥꯡ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯃꯨꯛꯇ ꯑꯣꯏꯖꯒꯦ ꯊꯃꯣꯏ ꯃꯃꯜ ꯀꯌꯥꯅꯣ ꯍꯦꯟꯇꯣꯛꯅꯕꯨ ꯄꯤꯊꯣꯛꯀꯦ ꯁꯅꯥꯅꯕꯨ ꯀꯨꯞꯄꯨꯔꯥ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯗꯣ ꯂꯨꯄꯥꯅꯕꯨ ꯌꯣꯝꯃꯨꯔꯥ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯌꯥꯅꯤꯡꯕꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯥꯟꯒꯨꯝ ꯇꯧꯏ ꯑꯃꯨꯛꯀꯁꯨ ꯆꯤꯡꯅꯍꯜꯂꯤ ꯋꯥꯈꯜꯒꯁꯦ ꯍꯣꯏ ꯌꯥꯅꯤꯡꯕꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯥꯟꯒꯨꯝ ꯇꯧꯏ ꯑꯃꯨꯛꯀꯁꯨ ꯆꯤꯡꯅꯍꯜꯂꯤ ꯋꯥꯈꯜꯒꯁꯦ wakal fong di setli hey thagat ni hey thamoy du ta sing bi yu matab lakini ꯅꯪꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯨꯕ ꯃꯪꯂꯥꯟ ꯀꯌꯥꯁꯦ ꯀꯥꯏꯗꯣꯏꯖꯥꯠꯂ namine nupwa noise hai jin ta ba hai khaleda ꯐꯖꯕꯤ ꯂꯩꯔꯥꯡ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯃꯨꯛꯇ ꯑꯣꯏꯖꯒꯦ ꯊꯃꯣꯏ ꯃꯃꯜ ꯀꯌꯥꯅꯣ ꯍꯦꯟꯇꯣꯛꯅꯕꯨ ꯄꯤꯊꯣꯛꯀꯦ ꯁꯅꯥꯅꯕꯨ ꯀꯨꯞꯄꯨꯔꯥ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯗꯣ ꯂꯨꯄꯥꯅꯕꯨ ꯌꯣꯝꯃꯨꯔꯥ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ La 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 ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠꯇꯤ ꯇꯧꯖꯍꯧꯗ꯭ꯔꯕ ꯉꯁꯤ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯁ꯭ꯀꯨꯜꯒꯤ ꯕꯤꯍꯥꯐꯇ ꯁ꯭ꯀꯨꯜꯒꯤ SMCꯒꯤ ꯀꯟꯚꯦꯅꯔꯅ ꯌꯥꯝꯅ ꯆꯝꯂꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯃꯈꯛꯇꯪ ꯇꯝꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯅꯥꯎꯟꯁꯤꯡ ꯕꯨꯠꯇ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯖꯥ PS ꯕꯤꯁꯦꯁꯣꯔ ꯁ꯭ꯇꯦꯖꯗ ꯑꯃꯨꯛꯇꯪ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯆꯝꯂꯕ ꯈꯨꯗꯣꯜ ꯄꯣꯠꯁꯤꯕꯨ ꯔꯤꯁꯤꯞ ꯇꯧꯕꯤꯅꯅꯕ I, on behalf of the school of this village, would like to request Sir P.S. Bisesor to receive this humble prize. This prize is nothing. It is very simple, but it is a token of love and respect for devotion and kind cooperation for the school. Even though he is not a teaching staff of the school,
Now he's teaching science subject in class 10. For this academic session, due to lack of teaching faculty in our school, because school ki science teacher wat panamar moiduna oza sina ayuk nimit kuding ki pung nipal dagi lengbir sigum da ma ki chau kraba thadang sibu honor tawbaga loinana school ge smc gi convener oi biriba agi yamba h evol mitena yamna chamlaba kodol pot amakak kutsin na bigani mayam oza ki tamak aho bukubak ama kubigani Hojik, akoi mayang imangda lengsin duna lebiri ba, bisosit, koi bisesho, sorry, bisosina koi ahang ba, science ba subject tu tapi na ba leita badegi, akoi Ithai high school tambiri ba, satra class 10 gi, science ki subject ta awal pa mikhat piduna hoji kanna hona biri ba, class 10 gi science tapi ba. Ayuk kudingi, nomajing po yok ter leptana, tambi tapiri ba, aygi inaw sige ahobo kubam to nijeri, take.
ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ
miyamdagi khubak nizari. Thank you. Hello, Thagachari, Oza Pishore. Loina Nangasigi say, I senior teacher Biriba, Mingona Banjarabada, Ozarabi, Laklibasahi, Sida Maxu Soydana, Retire Kragani, Kogi Electric Pota Kragani, Madugidam Takalagaina, say Simayamda, I died the ticket of Zavani, Aduga, Sida Sunatana. Loktak mapan da tariba London sigi praja khudamagtasu ai nei sei si dedicate tawjage sei si mayam na henasu khangbirabaduni adugum laba manipur gi afawba daran bir thona magi sei ni magi track ni masida soiki lan khiba yawrabasu mayam punamakna ai bungak pi gani
ꯅꯪꯒꯤ ꯈꯣꯡꯆꯠꯀꯤ ꯃꯔꯨꯝꯗ ꯍꯤꯡꯂꯤ ꯊꯋꯥꯏ ꯀꯌꯥ ꯀꯌꯥ ꯅꯪꯒꯤ ꯃꯍꯧꯁꯥꯒꯤ ꯈꯨꯗꯣꯜꯗ ꯇꯥꯛꯆꯔꯤ ꯄꯨꯟꯁꯤ ꯀꯌꯥ ꯑꯃꯅ ꯍꯣꯏꯃ ꯅꯨꯡꯁꯤꯕꯤ ꯂꯣꯛꯇ ꯍꯣꯏꯃ ꯅꯨꯡꯁꯤꯕꯤ ꯂꯣꯛꯇ 이마 이마 거기에 많은 기운의 뜸박들 질라는 쓱다보고 쓱다주부니 이 많은 우치기 Bushonari malemna Nangbu kalagnari tayana Bushonari malemna Nangi dama sao thok sari ai khoi na charol surol kaya da shu imanangi damat hinchi gani lobta ima lang lusi na ja singa nangbu kan khi gani ôi mong nung siri lokta ôi mong mình chỉ vì lokta đi mình sẽ đi lâm tâm gì lem giờ nó phẩm đi nang đi ai coi gì Agatari ma Kuna na kuwa mga na kurumjari Thank you very much, the congestor. Class 9. Rajendrona ngasiga sigumlaba function asida minuba paudam miyamda thambigani. Rajendro of class 9. Please come on the stage. Hello. Ngasigi yai faraba ozagi numita saruk yapiriba lagliba ozasingbu ikoknona khurumjari. Thaurama sibu saruk yapiriba ichilenau amadi takpiriba ahalaman mayam pumnamakpu taramno oksari. Ahum subada aigi khanaudagi sunrangi pauktabirasi. Haujik pung garidagi sorokta tahoboga loinana sunrangda pauktabirasi. Pau pajagadriba aigi ming Rajendro Oinam Elias Koktang Elias WT Elias Watin Elias Kingbon Elias Taton Makata ba aigi ming mathang chaigi pauda amung tabirasi. Ahanbada maru oiba pau ngasi Ithai Khunou High School da matik chadrabo oja singbu ikai khumnaba utsabaga loinana Teachers Day celebration pangthokchari. Hairiba wafam asibu yaningdaba mate khara yaure haiduna Rajendro kauba nupa amana hai madudi Ithai Khunou High School gi oja sing asi matik loina chai hairi. Akasbani sundrang tabiriba pau asi aigi thundagini. Manipur gi Chief Minister Sri Nongthombam yatekpana asumna hai Manipur silai reina kunba thang manana lainabagi damak etombom manga taruk thadaragani hairi.
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯦꯇꯣꯝ ꯕꯣꯝꯁꯤꯡ ꯑꯁꯤ ꯊꯥꯗꯕ ꯂꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯣꯛꯄꯤ ꯊꯣꯡꯕ ꯆꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯂꯥ ꯃꯐꯝꯗ ꯍꯅꯨꯕ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨ ꯐꯨꯔꯤꯠ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯤ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤ ꯃꯅꯞ ꯆꯣꯏ ꯑꯃꯁꯨꯡ ꯃꯌꯥ ꯆꯧꯏ ꯑꯍꯜ ꯑꯁꯤꯕꯨ ꯊꯦꯡꯅꯕꯤꯔꯕꯗꯤ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯦꯂꯥ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯅꯤꯡꯁꯤꯡꯂꯛꯏ ꯂꯤꯟꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯂꯩꯃꯤꯟꯅꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯂꯤꯟ ꯐꯥꯔꯒ ꯌꯣꯛꯂꯨꯕ ꯗꯣꯛꯇꯔ ꯇꯣꯂꯃꯨ ꯉꯔꯥꯡ ꯃꯁꯥꯒꯤ ꯃꯌꯨꯝꯒꯤ ꯂꯦꯇ꯭ꯔꯤꯟꯗ ꯂꯤꯟꯅ ꯆꯤꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯔꯦ ꯍꯥꯏꯔꯤ ꯅꯨꯄꯤꯒ ꯀ꯭ꯋꯥꯛ ꯑꯃꯁꯨꯡ ꯆꯔꯣꯏꯒ ꯆꯥꯡꯗꯝꯅꯗꯨꯅ ꯏꯕ ꯂꯥꯏꯔꯤꯛ ꯃꯥꯏ ꯐꯨꯇꯥꯅꯤ ꯍꯥꯏꯕꯁꯤꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯄꯤꯔꯔꯣꯏ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯉꯥꯎꯕꯝ ꯕꯤꯕꯨꯂꯥ ꯗꯦꯕꯤꯅ ꯏꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯃꯐꯥꯎ ꯁꯤꯠꯇ꯭ꯔꯦ ꯍꯥꯏꯔꯤ ꯉꯔꯥꯡ ꯀꯨꯝꯕꯤ ꯕꯖꯥꯔꯗ ꯁ꯭ꯀꯨꯇꯔ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯅꯍꯥ ꯑꯃꯒ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯂꯥꯛꯆꯕ ꯑꯍꯜ ꯑꯃꯒ ꯊꯦꯡꯒꯥꯏꯅꯕꯗꯒꯤ ꯈꯨꯗꯛꯇ ꯅꯍꯥ ꯑꯗꯨ ꯁꯤꯔꯦ ꯑꯗꯨꯕꯨ ꯁꯣꯛꯄ ꯄꯟꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯍꯧꯔꯤꯁꯤ ꯅꯦꯝꯊꯅꯕꯒꯤꯗꯃꯛ ꯅꯥꯎꯔꯤ ꯄꯥꯏꯕ 5 ꯆꯤꯡꯌꯥꯗ ꯊꯝꯈ꯭ꯔꯦ ꯙꯔꯃꯁꯥꯂꯥꯗ ꯂꯩꯔꯤꯕ ꯅꯨꯡꯅ ꯁꯥꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯑꯁꯤ ꯃꯤꯌꯥꯝꯗ ꯕꯥꯁꯣꯟ ꯄꯤꯔꯕ ꯌꯥꯏ ꯆꯍꯤ ꯑꯁꯤꯒꯤ ꯅꯣꯡ ꯆꯨꯕꯒꯤ ꯑꯍꯣꯡꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧ ꯎꯕꯁꯤꯡꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯁꯣꯔꯥꯔꯦꯟ ꯁꯔꯀꯥꯔꯗ ꯅꯣꯡ ꯃꯇꯝ ꯆꯥꯅ ꯆꯨꯕꯤꯅꯕ ꯅꯣꯡꯊꯛ ꯑꯣꯟꯗꯨꯅ ꯂꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗꯒꯤ ꯏꯝꯐꯥꯜ ꯁꯣꯍꯣꯔ ꯐꯥꯎ ꯃꯈꯣꯡ ꯇꯦꯛꯄ ꯅꯨꯄꯥ 2 ꯂꯝꯖꯦꯟ ꯊꯥꯈ꯭ꯔꯦ ꯚꯥꯔꯠ ꯑꯁꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛ ꯆꯩꯁꯨ ꯄꯥꯏꯔꯕꯤ ꯑꯗꯨꯒ ꯁ꯭ꯄꯦꯛꯁꯨ ꯎꯞꯂꯕꯤ ꯃꯌꯥꯁꯨ ꯌꯥꯎꯗ꯭ꯔꯕꯤ ꯍꯅꯨꯕꯤ 5 ꯐꯣꯔꯦꯟꯗ ꯊꯥꯒꯗꯧꯔꯤ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕꯗ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯅꯨꯡꯅ ꯁꯥꯕ ꯁꯥꯃꯨ ꯑꯁꯤ ꯂꯝ ꯀꯣꯏꯊꯣꯔꯛꯀꯅꯤ ꯍꯥꯏꯔꯤ ꯀꯩꯕꯨꯜꯗ ꯂꯩꯕ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯈꯣꯏ 4-5 ꯄꯨꯟꯁꯤꯟꯅꯔꯒ ꯋꯥꯊꯤ ꯁꯨꯕ ꯀꯥꯡꯕꯨ ꯑꯃꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯜꯂꯒꯅꯤ ꯍꯥꯏ ꯃꯤꯡ ꯑꯗꯨꯗꯤ ꯀꯦꯔꯃꯇ꯭ꯔꯒꯨꯖꯕꯣꯝ ꯀꯥꯁꯗꯤꯜꯂ ꯃꯩꯇꯀꯥꯜ ꯑꯥꯁꯅꯒꯄꯨꯔꯝ ꯍꯥꯏꯅ ꯑꯣꯜꯂꯒꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯪꯕ ꯑꯉꯛꯄ ꯄꯥꯎ ꯑꯃꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯗꯨꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯍꯦꯗꯀ꯭ꯋꯥꯇꯔ ꯁꯥꯔꯒꯅꯤ ꯂꯩꯅꯨꯡꯗ ꯀꯩꯊꯦꯜ ꯁꯦꯝꯂꯒꯅꯤ ꯃꯊꯛꯇ ꯒꯥꯔꯤ ꯑꯃꯁꯨꯡ ꯃꯤ ꯆꯦꯜꯍꯟꯒꯅꯤ ꯑꯃꯁꯨꯡ ꯃꯩꯗ ꯉꯥ ꯌꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯄꯪꯇꯦꯟꯁꯨ ꯇꯦꯟꯗꯕ ꯄꯪꯁꯥꯡꯁꯨ ꯁꯥꯡꯗꯕ ꯕ꯭ꯔꯦꯛ ꯑꯃ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯩꯔꯦꯡ ꯑꯃ ꯊꯤꯕꯤꯅꯕꯒꯤꯗꯃꯛ ꯀꯧꯊꯣꯛꯆꯔꯤ ꯔꯥꯖꯦꯟꯗ꯭ꯔꯣ ꯑꯣꯏꯅꯥꯝ ꯑꯩꯅ ꯉꯁꯤ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯪꯉꯣꯏ ꯕꯣꯔꯣꯕꯤ ꯍꯪꯉꯣꯏ ꯕꯣꯔꯣꯕꯤ ꯅꯤꯡꯀꯣꯞꯄꯤ ꯒꯣꯒꯣꯕꯨꯗꯤ ꯈꯣꯡꯉꯤꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯣꯛꯂꯛꯎ ꯇꯤꯟ ꯀꯥꯡ ꯐꯥꯗꯨꯅ ꯄꯤꯖꯒꯦ ꯑꯒꯣꯒ ꯑꯒꯣꯒ ꯑꯒꯣ ꯑꯗꯣꯝ ꯍꯞꯇꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯣꯛ ꯈꯨꯕꯤꯔꯕꯗꯤ ꯇꯤꯕꯤ ꯑꯣꯏꯕ ꯌꯥꯏ ꯃꯅꯥꯛ ꯅꯛꯄ ꯚꯦꯇꯅꯔꯤꯗ ꯆꯠꯄꯤꯌꯨ ꯊꯥ ꯑꯃ ꯍꯦꯟꯅ ꯂꯣꯛ ꯈꯨꯕꯤꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯆꯍꯤ ꯆꯨꯞꯄ ꯂꯣꯛ ꯈꯨꯕꯤꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯪ ꯇꯧꯕꯤꯌꯨ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯃꯤꯅꯤꯁꯇꯔꯒ ꯃꯔꯣꯟ ꯊꯣꯛꯇꯕ ꯅꯨꯄꯥ ꯑꯃꯒ ꯑꯀꯨꯞꯄ ꯋꯥ ꯇꯥꯟꯅꯈ꯭ꯔꯦ ꯁꯔꯤꯛꯂꯣꯝꯗꯒꯤ ꯏꯊꯥꯏ ꯈꯨꯅꯧ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯖꯕ ꯁꯥꯇ꯭ꯔ ꯈꯔ ꯋꯥꯔꯨꯀꯣꯛꯇ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯕꯅ ꯃꯄꯨꯝ ꯊꯤꯜꯂꯦ ꯍꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯏꯊꯥꯏ ꯈꯨꯅꯧ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯒ ꯀꯨꯞꯅ ꯈꯟꯅꯖꯗꯨꯅ ꯆꯤꯡ ꯑꯁꯤꯕꯨ ꯊꯥꯡꯗꯣꯛꯄꯤꯅꯕ ꯀꯣꯛꯆꯥꯎ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯀꯛꯆꯦꯡ ꯀꯣꯛꯆꯥꯎꯕꯤ 5 ꯈꯛ ꯍꯥꯏꯖꯔꯨꯕꯗ ꯌꯥꯕꯤꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯇꯥꯡ 28 ꯑꯁꯤꯗ ꯊꯥꯡꯗꯣꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯦꯡꯕꯤꯅꯤꯡꯕ ꯌꯥꯎꯔꯕꯗꯤ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯤ ꯁꯟ ꯏꯔꯣꯏ ꯍꯨꯏ ꯍꯧꯗꯣꯡꯅꯆꯤꯡꯕꯅ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯗ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯀꯠꯆꯔꯛꯂꯤ ꯋꯥꯀꯠ ꯑꯁꯤꯕꯨ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯑꯁꯤꯗꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜꯗꯗꯤ
ꯁꯟ ꯏꯔꯣꯏ ꯍꯨꯏ ꯍꯧꯗꯣꯡꯅꯆꯤꯡꯕꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯔꯒꯅꯤ ꯍꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯤ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯅ ꯆꯠꯄ ꯄꯥꯎꯃꯤ ꯑꯃꯅ ꯍꯥꯏ ꯃꯤꯁꯇꯔ ꯀꯤꯡꯕꯣꯟꯒꯤ ꯁꯨꯟꯗ꯭ꯔꯪꯒꯤ ꯄꯥꯎ ꯇꯥꯕꯗ ꯅꯣꯛꯄ ꯈꯥꯡꯕꯗ ꯃꯃꯣꯏ ꯆꯤꯠꯄ ꯅꯨꯄꯤ ꯑꯃ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯔꯦ ꯍꯥꯏꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅꯧꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯣꯡ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤꯅ ꯕꯩꯇꯔꯅꯤ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯕꯩꯇꯔꯅꯤ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯅ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯡ ꯑꯃ ꯁꯥꯒꯗꯧꯔꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯒ꯭ꯔꯍꯁꯤꯡꯗ ꯃꯤ ꯊꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯋꯥꯅ ꯎꯔꯣꯛ ꯊꯣꯡ ꯑꯃꯒꯁꯨ ꯁꯥꯒꯗꯧꯔꯤ ꯂꯝꯕꯤ ꯃꯄꯥꯜꯗ ꯍꯅꯨꯕ ꯑꯅꯤꯈꯛ ꯕꯦꯔꯤ ꯂꯣꯟꯅ ꯊꯛꯂꯝꯕꯗꯨ ꯄꯣꯂꯤꯁꯅ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯍꯜ ꯍꯅꯨꯕꯤ ꯍꯅꯨꯕ ꯆꯤꯊꯕ ꯇꯧꯗꯅ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯔꯥꯎꯟ ꯑꯃ ꯁꯥꯏꯀꯜ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯉꯔꯥꯡ ꯑꯍꯤꯡ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯃꯣꯇꯣꯔ ꯕꯣꯠ ꯑꯃꯒ ꯍꯤ ꯑꯃꯒ ꯊꯦꯡꯒꯥꯏꯅꯕꯗꯒꯤ ꯂꯣꯛꯇꯥꯛꯀꯤ ꯉꯥꯁꯦꯞ 15ꯒ ꯂꯣꯏꯅꯅ ꯄꯨꯛꯂꯥꯎꯕꯤ 18 ꯁꯤꯔꯦ ꯁꯤꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯄꯣꯁꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯛꯄ ꯒꯥꯔꯤ ꯑꯗꯨꯅ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯂꯩꯔꯝꯕ ꯁꯟꯊꯤ ꯊꯤꯐꯝ ꯑꯃꯗ ꯍꯣꯔꯟ ꯀꯟꯅ ꯈꯣꯡꯖꯤꯜꯂꯨꯕꯗꯒꯤ ꯃꯗꯨꯗ ꯇꯣꯡꯂꯝꯕ ꯍꯌꯤꯡ ꯑꯃ ꯁꯤꯔꯦ ꯁꯤꯔꯤꯕ ꯍꯌꯤꯡ ꯑꯗꯨꯒꯤꯗꯃꯛ ꯀꯆꯥ ꯂꯦꯇ꯭ꯔꯤꯟꯗ ꯂꯩꯕ ꯀꯣꯛꯉꯥꯡ ꯎꯞꯄ ꯍꯌꯤꯡ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗ ꯂꯥꯟꯗꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ಶ್ರೀ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯃꯤꯡ ꯑꯁꯤ ꯖꯦꯀꯤ ꯆꯥꯟ ꯅꯠꯇ꯭ꯔꯒ ꯑꯃꯤꯇꯥꯕ ꯕꯆꯟ ꯑꯣꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯁꯉꯥꯏ ꯃꯨꯠꯊꯔꯛꯂꯤꯕꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯁꯥ ꯆꯥꯕ ꯃꯈꯣꯏ 8ꯇ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯀꯤ ꯁꯣ ꯈꯨꯠꯁꯤꯟꯅꯒꯗꯧꯔꯤ ꯀꯨꯝꯕꯤꯗ ꯂꯝꯕꯤꯗ ꯃꯔꯨ ꯀꯣꯛꯄ ꯅꯨꯄꯤ ꯑꯅꯤ ꯁꯝ ꯐꯣꯏꯗꯅꯔꯤꯉꯩꯗ इमरजेंसी गाड़ी अमना संदत्ख्रे हायरी सीब नाबगी पाउदी लेते अदुबु पुमतोय तोयख्रे हाय थबक की पाउ रोलर नुसित हानबा मी 15 लौगनी इरोय सेंबा जुदा लैरिबा लाइरेल असी थांदोक थांजिन तौनबगी दमक मी 15 लौगदौरी कई मचिन सेंगनबा मी 50 अमगसु लौगदौरी लिन काप थानबा मी 65 अमगसु लौगदौरी हौजिक सानबगी पाउ सोनो लाकपम सोनो सरांग सिंहादगी ताबिरसी गुरुक्षेत्रदा चथरगलिबा नेशनल गेम्स ता अर्जुन आर्चरी हाइबदी 10 कापगी मसाना असिदा हस्तिनागी अर्जुनना फर्स्ट ताख्रे गंगापुत्र भीष्मना सेकेंड ताख्रे अमसुंग रामना थर्ड ताख्रे कबाती मसानदा ददायाइमा भीमसेनना फर्स्ट ताख्रे हाइरी हंदक चथरगलिबा हंदक जिरीबामदा पांगथोकचरीबा 65 सुबा फीफा वर्ल्ड कप ता मरुकोकपा अमता यावबा यारोय हाइरकपदगी रोनाल्डो ना लुचिंगबा टीम अमा कपतुना हनखरे हौजिक श्री लंकादा चथरगलिबा वन डे इंटरनेशनल क्रिकेट टेस्ट मैच ता इंडिया की क्रिकेटर सचिन तेंदुलकर पुक नुंसे कारकपदगी रन अमता लौबा ngamkhidre पृथ्वी की बॉक्सिंग दा घटोट कचना हिरमबीबू माइथीबा पीख्रे अयिंग असागी पाउ सारगा फुरित अथाबा लिटपियु इंगलगा फुरित अपाबा लिटपियु नोंग चुरगा नोंगलक्ता सानाबियु अरोयबदा मरु ओइबा पाउ अमुक हन्ना ngasi इथाई खुनौ हाई स्कूल दा ओजा सिंहबु इकाई खुमनाबा उत्सबगा लोइनना टीचर्स डे सेलिब्रेशन पांगथोकचरी सोइखिबा लानखिबा मयाम अममा यावरबसु लाकपिरिबा मयाम पुमनमक नांगाकपिनाबा नोलना खुरमजरी हौजिक अखोई होनबिख्रे आइसु मयामबु कितंग दौरबसु नोहनबा ngambra yengjage डायलॉग सिंग असि खुदा खुदकता सारागा तौजबनी सोइखिबा लानखिबाबसु तिनबिरिबा पुमनमना ngakpinabasु नोलना निसिंगजरी करी मागी सीता हाइबी लमके लम हाइबी दुना
ꯑꯁꯤ ꯃꯥꯒꯤ ꯔꯥꯕꯣꯟ ꯍꯥꯏꯕ ꯃꯀꯣꯛ ꯇꯔꯥ ꯂꯣꯡꯕꯗꯨ ꯑꯗꯨꯏ ꯃꯅꯥꯛꯇ ꯄꯨꯈ꯭ꯔꯦꯌꯦ ꯀꯁ ꯄꯨꯁꯤꯅꯨ ꯀꯩꯅꯣ ꯃꯥꯅ ꯃꯁꯛ ꯐꯖꯩꯌꯦꯗꯅ ꯃꯥꯅ ꯌꯥꯝꯅ ꯄꯣꯡꯗꯅ ꯃꯥ ꯃꯉꯥꯏꯔꯦꯗꯅ ꯃꯨꯛꯈꯥꯏꯗꯅ ꯆꯠꯂꯨꯕꯒꯤꯅꯤꯅꯦ ꯑꯗꯣ ꯃꯥꯅ ꯐꯣꯟ ꯑꯃ ꯄꯥꯏꯔꯝ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯂꯣꯏꯗꯣꯔꯤꯕꯗꯣ ꯀꯩꯅꯣꯕ ꯃꯥꯅ ꯇꯧꯏꯗꯨꯕꯣ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯇꯥꯛ ꯌꯥꯎꯅ ꯇꯥꯞꯄꯅꯤꯀꯣ ꯇꯥꯞꯄ ꯌꯥꯝꯅ ꯋꯥꯔꯦ ꯉꯁꯥꯏꯗꯒꯤ ꯇꯤꯆꯔꯁ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯔꯤꯃꯦꯅ ꯇꯧꯔꯤꯁꯤꯁꯨ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯇꯧꯔꯤꯁꯤꯕꯣ ꯐꯖꯕ ꯉꯥꯛꯇ ꯍꯦꯛ ꯇꯧꯔꯛꯇꯅ ꯀꯔꯤꯅꯣꯕ ꯇꯧꯔꯤꯁꯦ ꯌꯥꯝ ꯍꯩꯀꯣ ꯏꯊꯥꯏ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯌꯥꯝ ꯍꯩ ꯃꯊꯪ ꯇꯤꯆꯔꯁ ꯗꯦ ꯇꯧꯕꯗꯗꯤ ꯑꯩꯉꯣꯟꯗ ꯅꯦꯛꯂꯛꯑꯣ ꯑꯩ ꯀꯦꯕꯤꯒꯦꯕ ꯇꯥꯔꯨꯅꯨ ꯃꯣꯏꯅ ꯉꯥꯡꯉꯤꯕꯁꯦ ꯑꯃꯠꯇ ꯇꯥꯔꯨꯅꯨ ꯑꯩꯁꯦ ꯃꯥꯅ ꯀꯦꯕꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯦ ꯃꯥꯏꯁꯦ ꯄꯨꯡꯊꯤ ꯊꯤꯔꯕꯅꯦ ꯖꯦꯅꯤ ꯍꯥꯏꯕꯤ ꯑꯉꯥꯎꯕꯤ ꯅꯪꯅ ꯑꯩ ꯀꯦꯕꯗ ꯑꯩꯁꯦ ꯂꯣꯏꯔꯕꯅꯦ ꯂꯣꯏꯔꯕ ꯍꯦ ꯖꯦꯅꯤ ꯍꯥꯏꯕꯤ ꯑꯉꯥꯎꯕꯤ ꯑꯩ ꯀꯦꯕꯤꯅꯨ ꯍꯌꯦꯡꯈꯩꯁꯨ ꯀꯦꯍꯜꯂꯔꯣꯏ ꯀꯔꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯩꯁꯦ ꯀꯅꯥꯅꯣ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯐꯤꯂꯝꯒꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈꯠꯂꯛꯂꯤꯕ ꯌꯥꯝꯅ ꯐꯥꯎꯔꯤꯕ ꯑꯩꯅꯤ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯦ ꯇꯥꯕ ꯋꯥꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩ ꯇꯥꯒꯦ ꯑꯃꯨꯛ ꯇꯥꯕꯅꯤ ꯌꯥꯝꯅ ꯋꯥꯔꯦꯀꯣ ꯌꯦꯡꯕ ꯌꯥꯝꯅ ꯋꯥꯏ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ Jasmine Kaisam from class 9. Her ambition is doctor, habit, reading and dancing. Hello. Mathangda Kokachari Khoirakpam Thoithoibi of class 10. Her ambition is IPS officer. Habits are reading, singing, and listening music. Sarah number 3, N Nganchoy from class 8. Her ambition is singing. Sorry, her ambition is singer. And hobby is our singer, singing, reading, dancing, and designing. Next, serial number 4, Hai Toivi from class 10. Her ambition is to become a teacher. Her hobbies are reading, watching movies,
Ranjubala from class 8. Her future profession is IAS officer. Hobbies are reading, dancing, playing. Serial number 6, Ronibala from class 8. Her ambition is designer. And hobbies are makeup, reading, Serial number 8, Victoria from class 9. her ambition is air hostess. Hobbies are reading, dancing, listening, music. Next, Oh Manchoy from class 9. Her ambition is doctor. Hobbies are reading, dancing, and modeling. Serial number 9, Donna Piari from class 10. Her ambition is dancer. Hobbies are reading and dancing.
Rajeshwari from class 9. Her ambition is to become our lecturer. Hobbies are reading, dancing, and playing. Howzik ahanba traditional fashion period female gi lotion jakre. His ambition is to become a teacher. Hobbies are reading, dancing, and playing. Mathanda Kokochari Kangjam Johnson of class 10. His ambition is BDF. His hobbies are painting, reading, flying camp. Next, Asarjit Wangkem of class 9. He wants to be a football player. Hobbies are reading, playing camp. Next, Huidro Leishemba of class 9. He wants to be a player. Hobbies are reading, dancing, and playing.
Next, Karam Robin Chandra, class 10. His ambition is player. Hobbies are reading, playing, and dancing. Next, Nares Nomai Tem, class 10. He wants to be a player. Hobbies are reading, playing, and dancing. Next, Sograpon John of class 9. His ambition is to become a civil service officer. Hobbies are reading, dancing, and playing. Last but one, Irom Malenganba, class 8. In future, he wants to become a dancer. His hobbies are reading, painting, musician, and dancing. Hojik Ahanba traditional fashion period round asi losin chara batung asida. Next, serial number 2. Next, serial number 3.
ꯃꯊꯪ ꯑꯁꯤꯗꯤ ꯅꯨꯄꯥꯒꯤ ꯔꯥꯎꯟ ꯑꯃꯨꯛ ꯌꯧꯁꯜꯂꯛꯂꯦ ꯑꯍꯥꯟꯕꯗ ꯀꯧꯈꯠꯆꯔꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 1 Serial number 2. Next, serial number 3. Next, serial number 4. Next, serial number 5. Next, serial number 7. Next, but one serial number 8. Serial number 8. ꯑꯅꯤꯁꯨꯕ ꯔꯥꯎꯟ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯤꯛꯁ ꯑꯞ ꯔꯥꯎꯟ ꯇꯧ Next, female serial number 2 and male serial number 2. And male serial number 3. Number 4. And male serial number 4.
Sept in my mind. Sept in my mind. Thank you, all the contingents. I request Sisters Ponima to be on the stage. School asida leibiriba aigi ima ipa saklaba aigi nushijaraba aigi oja guru sing ipa ipal lekai asida leibiriba khudingmakpu aina yamna ahanbada ikai khumnabaga loinana ikoknona khurumjari. Teachers Day celebration asiga mari leinana isaidi oidare adubu mafam asidagi chawjarakpa matamsida aigi oja singi mafamda ngasigi matamsida karigumba ama phawa aina pijaba ngambagi tanjadi leizade adubu isai nongmai lamda khitang pamjabagi maramna tamjarubasu leite ado soikiba yarubasu mayamna ngakpiyo haina khurumjari.
थागतचरी इसे पूर्णिमाबु ngasi this is the celebration asida Yamna nungairaba acrobatic sone nauriba mahiroi sina mayam ngasi kudol tambi kitoribasi sarit sarat gymnastic kum na magtapulaba acrobatic talent singasi kasi panggadraba Ithai Khunou high school ki mahiroi sina miyam ki mafamda mitki kumay wini na bagna kudol tambi Magkuisi, and on a special loina. Practice daw sa badin at tadi. Ado bumagi-magi ay iba't talay na sing ito kutog ko na. Kasi siguro ito, special sauce sila performance spirit. Pyramid making. Mission si marol lo at naraga. Awang ba pura maging mahukum na saban ni nasibaga na pyramid making ay rigat sa mga. celebration 2019 Ithai High School gi mahirosingna sinja langjariba asigulba this is the celebration asida aikoina invite pijiru matamda harau harau yabiyaktuna ngasigi this is the celebration asida athoba mithonglen na lengsin bikiba oja guru sing amadi laikai dagi lakpiduna thorom asibu mijeng taba lengbi rakhiba guardian sing amadi atopa mahilo
ꯂꯣꯏꯁꯪꯁꯤꯡꯗꯒꯤ ꯂꯥꯛꯄꯤꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯇꯤꯆꯔꯁ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯕꯤꯔꯤꯕ ꯀꯪꯂꯩꯔꯣꯜ ꯁꯤꯅꯦꯃꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯂꯩꯃ ꯂꯥꯏꯠ ꯑꯦꯟ ꯁꯥꯎꯟ ꯍꯥꯏꯔꯤꯕ ꯁꯥꯎꯟ ꯑꯁꯤꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤꯒꯤ masak hena thoan biduna hariba Teachers Day celebration asi matik chana pangthokpa ngamhanbibagi damakta hariba sing asi thagat chawaga loinana matungda school asida tholokpa thawdok wathok singda adumak chauna phajana pangthokpa ngamnanabagi arsibat adusu pina biramu loinana ngasigi sinja langjariba Ithai school gi mahairoi singda lakpiriba school asigi nuksijarba oja singna punsida mai pakpa ngamba matik chaba mioi amamam oirasanu haina oja singna thaujal adu pina biramo haiduna sinja langjariba singi maut sinjaraga aina oja singna nolokchari loina ngasigi Teachers Day celebration asi matang asida loisinjari pumnamapu amukana thagachari Kumsigidi.